ngasi All Jiribam Sports Association AJSA na sinduna Jiribam Higher Secondary School gi sanabungda 18 suba and 𝗠𝗘𝗠𝗠𝗢𝗓𝗓 Memorable Subdivision Boys U15 Football Tournament 2024 team mangana saduna sanaba hokre ngasi gi sanaba hobagi ahanba match da KMYC amadi SBYC na goal ahum chanaduna draw oiki ngasi gi match sing asi Aziz Haider 𝗑𝗢𝗥𝗜𝗖𝗛 𝗛𝗡𝗠𝗛𝗡 amadi 𝗏𝒃 na conduct tauki hayeng nungtil pung ani makai taba matamda 𝗛𝗎𝗓𝗡 club amadi Sonapur GPSA ga sanagat hairi ngasi gi sanaba hongdokpa numit asida All Jiribam Sports Association AJSA gi President M Brajakaanta Singh S Maniton Singh Vice President AJSA amasung 𝗏𝗏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 𝗏
ꯗꯥꯏꯁꯇ ꯐꯝꯈꯤꯕꯅꯤ ngasi all ꯖꯤꯔꯤꯕꯥꯝ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ AJSA na sinduna ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯟꯅꯕꯨꯡꯗ 19 suba and 𝗭𝗓𝗪 Memorial Sub-Division Boys U15 Football Tournament 2024 team mangana saduna sanaba hokre ngasigi sanaba hobagi ahanba match da KMYC amadi SBYC na goal ahum chanaduna draw oiki ngasigi match sing asi Aziz Haider KS Nilakamal Iqbal Hussain amadi Javed Hussain na conduct tauki hayeng nungtil pung 2:30 taba matamda Anandamoy Club amadi Sonapur GPSA ga sanagan hairi ngasigi sanaba hogdokpa nimit asida All Jiribam Sports Association AJSA gi President M Brajakanta Singh S Maniton Singh Vice President AJSA amasung N Prem Shankar Singh donor of the tournament na mathang sitna Chief Guest President Guest of Honor oina daista famkibani